Imphal East District ki Mongjam Da Leiba Sinthangambi Vlf na AGC Manipur State ka Khutshamnaduna Lpg gas consumer SINGNA CHAKTHONG gas asi MATOU KARAMNA SIJINNAGADAGE AMADI KHUDONG THIGADABA MATOU KARAMNA section THOURANG sing LOUKHATKADAGE HAIBAGI MATANGDA awareness cum training program ama PANGTHOKHRE Mongjam gi Thongjau community hall da PANGTHOKIBA awareness program aduda all gas care AGC Manipur State ki field assistant oriba artist Happy Rajanna CHAKTHONG gas tagi Thoglakpa maheu langpok singdagi Matau karamna ngakthokadagi habigi matangda sugaina takpi tambiki gas sijinnaba amadi section THOURANGi matangda practical ga loinana miyamda takiba thoram aduga mari lenana AGC Manipur gi state manager SS Joy Prakash na haikibada ngasigi training asi maru oina nupi oibi Singgita yamna maru oiba amadi khangdaba yadaba awareness ni haiki nakalamarom da su ngasigi training amadi awareness program asi Women Welfare Association Koirengai amadi Nilakuti Gram Panchayat ki Ward number 5 ki member NEVI mana AGC Manipur ga Khutshamnaduna Koirengai Mayai Lekai Community Hall da su pangthoki ngasigi awareness program adu da AGC Manipur gi field assistant su oriba saknaraba artist Happy Rajan yauna atai officials sing amadi lekai adugi akoibada leiba nupi singna sarugyaki Mongjam gi apai gi Thongjau gi community hall asida asiumlaba yamlaba imai beli sel sinau mayam sing asiga gas asigi maramda khudong thiba thoktanaba gi damakta oiba awareness program ama ngasi ai samak na piduna ngasi imai bel mayam singnasu yamna harawa program amani haiduna su makhona su phongdok pirei loinana tasengna haiba matamda asigumlaba program asina gas sabesidi ayamba matamda ima singise singisel singni pi singtana paiba pot amasu oibanina gas asina pokhaiga siba matamda khudong thiba thoibado kanano hairgadi gas asiga matam leiba khibikta sagon naraga leiriba imung adugi nupi oibi sing aduni aduna ngasigi numil asidi tasengna haiba matamda nupi oibi sing asigi damakta yamna maru oiba numil amani haibasi aina su ngasai thamjakhare loinana mayamna su masi aikhoi khanghaudaba yadabani tamhaudaba yadabani haiduna ngasai gi isagi chinba kayabu tungoina halamle haraga program asibu mapung phan bibagi damta su sinbi langbiri singbusu yamthong kodingi sina sijinajare aduna ngasi akoi gi department gi side tagi laaga akoi gi khongang oiriba akoi gi Sinthangambi Vlf na konba mafam jaga Mongjam haina mingthonjaba mafam asida akoi sar hoi laktana gas MATOU KARAMNA CHEKSINNA SIJINNAGADAGE haibagi matangda yamna phajana takpiba aduga mayamda awareness pibiba sigi damakta akoi lakpiriba side tagi su akoi lakpiriba side ki sar singju department gi akoi harauba nuhaijaba yamna phongdokjari